Ima ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯕꯕꯥꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯍꯨꯝ ꯏꯃꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯈꯪꯍꯟꯈꯤꯗꯦ꯫ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯤꯁꯨ ꯕꯕꯥꯗꯣ ꯌꯥꯝꯅ ꯀꯤꯖꯩ꯫ ꯁ꯭ꯀꯨꯜ ꯆꯠꯄ ꯅꯪꯅꯕ ꯆꯥꯛꯇꯤ ꯑꯩꯅ ꯍꯩꯇ ꯑꯗꯨꯝ ꯊꯣꯡꯉꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯑꯩꯁꯨ ꯏꯅꯥꯎꯅꯨꯄꯤꯁꯨ ꯏꯔꯨ ꯂꯨꯕꯤ꯫ ꯕꯣꯏ ꯀꯣꯂꯣꯝ ꯂꯩꯅꯕ ꯁꯦꯟ ꯄꯤꯌꯨ ꯍꯥꯏꯔꯁꯨ ꯍꯔꯥꯎ ꯄꯤꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯄ ꯎꯕꯗ ꯕꯕꯥꯗ ꯂꯩꯕꯤꯌꯨ ꯍꯥꯏꯔꯁꯨ ꯍꯔꯥꯎ ꯕꯖꯥꯔꯗ ꯄꯨꯔꯒ ꯈꯜꯍꯜꯂꯤ꯫ ꯕꯕꯥꯅ ꯋꯥꯅ ꯁꯨꯔꯒ ꯄꯨꯁꯤꯜꯂꯛꯑꯒ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯔꯤꯅꯤꯀꯣ ꯈꯟꯕꯗ ꯂꯩꯅꯤꯡꯂꯕꯁꯨ ꯂꯩꯍꯟꯅꯤꯡꯂꯛꯂꯝꯗꯦ꯫ ꯑꯩꯅ ꯄꯥꯝꯂꯤꯕ ꯃꯑꯣꯡ ꯑꯗꯣ ꯃꯃꯟꯗꯗꯤ ꯍꯪꯂꯒꯦ ꯈꯟꯅ ꯍꯪꯉꯤ꯫ ꯌꯥꯝ ꯇꯥꯡꯂꯝꯕꯗꯨꯗ ꯑꯩꯅ ꯕꯕꯥꯗ "ꯄꯥꯝꯗ꯭ꯔꯦꯗ ꯕꯕꯥ, ꯑꯍꯣꯡꯕ ꯑꯇꯣꯞꯄ ꯂꯩꯈ꯭ꯔꯁꯤ" ꯍꯥꯏ꯫ ꯕꯕꯥꯅ "ꯄꯥꯝꯂꯗꯤ ꯂꯧꯔꯁꯤꯅꯦ" ꯍꯥꯏ꯫ ꯑꯩꯅ "ꯌꯥꯔꯦꯗ, ꯑꯇꯣꯞꯄ ꯌꯦꯡꯂꯒꯦ" ꯍꯥꯏꯔꯒ ꯑꯍꯣꯡꯕ ꯐꯨꯔꯤꯠ 2 ꯂꯩꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯀꯥ ꯍꯣꯏꯒꯤ ꯁꯪꯒꯣꯏꯗꯣ ꯑꯣꯏꯔꯣꯝꯗ ꯑꯣꯏꯕꯅ ꯐꯠꯇꯦ, ꯆꯍꯤ ꯐꯥꯅ ꯑꯣꯏ ꯊꯥꯡꯕꯒꯤ ꯁꯪꯒꯣꯏꯗ ꯂꯩꯕ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ, ꯄꯨꯄꯨ ꯍꯣꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯏꯪꯈꯣꯜ ꯌꯣꯟꯈꯤꯕꯗꯣ ꯑꯗꯨꯗ ꯁꯥꯔꯝꯕ ꯌꯨꯝꯗꯣ ꯃꯥꯡꯒꯣꯟ ꯁꯔꯨꯛ ꯊꯨꯒꯥꯏꯔꯒ ꯃꯌꯥꯏ ꯊꯪꯕ ꯁꯔꯨꯛꯇꯣ ꯀꯀꯥ ꯍꯣꯏꯗ ꯆꯤꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯤꯟꯅ ꯈꯥꯔꯒ ꯂꯩꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯩꯁꯦ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯑꯝꯃꯤ꯫ ꯏꯃꯥꯕꯨ ꯀꯧꯔꯒ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥ ꯆꯪꯂꯛꯑꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯑꯩꯕꯨ ꯀꯞꯇꯅꯕ ꯊꯦꯝꯂꯝꯃꯤ꯫ "ꯑꯗꯨꯃꯥꯏꯅ ꯀꯞꯇꯅ ꯇꯧꯕꯁꯦ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥꯗꯤ ꯌꯥꯝ ꯋꯥꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯞꯄꯒꯤ ꯄꯤꯁꯦ ꯃꯈꯣꯏꯗꯗꯤ ꯅꯣꯡ ꯑꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯁꯨꯝ ꯀꯞꯄ ꯐꯠꯇ꯭ꯔꯗꯤ ꯊꯣꯛꯆꯔꯛꯁꯅꯤ" ꯍꯥꯏꯕꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯞꯈꯤꯗꯦ, ꯀꯤꯕꯣꯏ ꯀꯩꯕꯣꯏ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯏꯃꯥ ꯂꯩꯇꯕꯒꯤ ꯆꯍꯤ ꯐꯥꯔꯛꯑꯦ꯫ ꯕꯕꯥꯗꯣ ꯅꯨꯄꯤ ꯀꯣꯏꯔꯛꯑꯦ꯫ ꯑꯩꯕꯨ ꯕꯕꯥꯅ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯍꯥꯏꯃꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯃꯐꯤ ꯃꯔꯣꯟ ꯀꯟꯅ ꯁꯨꯔꯤ꯫ ꯑꯩꯅ ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯂꯩꯕꯗꯨꯗ "ꯕꯕꯥ, ꯗꯗꯥ ꯂꯩꯌꯦ, ꯏꯀꯥꯏꯌꯦꯅ" ꯍꯥꯏ꯫ ꯕꯕꯥꯅ ꯁꯥꯎꯗꯅ ꯑꯩꯕꯨ "ꯅꯕꯨꯡꯅ ꯍꯦꯟꯅ ꯀꯤꯕ, ꯑꯩꯅ ꯀꯤꯗꯕ" ꯍꯥꯏꯔꯒ ꯇꯥꯟꯅꯔꯒ ꯏꯁꯤꯡ ꯆꯤꯡꯅꯕ ꯇꯨꯂꯨ ꯄꯥꯏꯞꯅ ꯀꯟꯕꯗ ꯇꯨꯂꯨ ꯄꯥꯏꯞꯇꯣ ꯇꯦꯛꯄ ꯃꯈꯩ ꯐꯨꯏ꯫ ꯀꯤꯗꯨꯅ ꯑꯩꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯁꯣꯔꯣꯛꯀꯤ ꯋꯥꯏꯇꯤꯡ ꯁꯦꯠ ꯃꯇꯨꯡꯗ ꯂꯨꯝꯗꯨꯅ ꯂꯩ꯫ ꯏꯟꯗꯣꯝꯆꯥꯅ ꯇꯥꯟꯅꯔꯛꯑꯦ꯫ ꯑꯩꯅ ꯏꯟꯗꯣꯝꯆꯥ ꯎꯕꯗ ꯀꯧꯏ, "ꯏꯟꯗꯣꯝꯆꯥ"꯫ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏ, "ꯅꯪꯕꯨ ꯁꯤꯕ ꯇꯥꯔꯦꯅꯦ, ꯑꯗꯨꯗ ꯂꯣꯠꯂꯗꯤ ꯎꯔꯅꯤꯅꯦ꯫ ꯂꯥꯛꯍꯧꯔꯕꯅꯤ ꯅꯄꯥꯗꯣ ꯁꯥꯏꯀꯜꯗ, ꯅꯣꯏ ꯕꯥꯖꯤ ꯍꯣꯏꯗ ꯆꯦꯟꯁꯤꯜꯂꯨ ꯊꯨꯅ" ꯍꯥꯏꯅꯔꯤꯉꯩꯗ ꯕꯕꯥꯗꯣ ꯁꯥꯏꯀꯜꯗ ꯑꯩꯕꯨ ꯐꯨꯗꯣꯏ ꯇꯥꯟꯅꯔꯛꯂꯦ꯫ ꯑꯩꯁꯨ ꯀꯤꯗꯅ ꯆꯦꯜꯂꯦ꯫ ꯃꯤꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯒ ꯀꯥꯡꯈꯗ ꯂꯣꯠꯂꯦ꯫ ꯑꯩꯅ ꯆꯦꯟꯕꯗꯣ ꯕꯕꯥꯅ ꯎꯍꯧꯔꯦ꯫ ꯃꯤꯒꯤ ꯏꯃꯨꯡ ꯆꯪꯈꯤ ꯈꯪꯂꯦ꯫ ꯕꯕꯥꯁꯨ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯀꯥꯡꯈꯗꯗꯤ ꯌꯦꯡꯂꯝꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯟꯈ꯭ꯔꯦ, "ꯏꯆꯟ, ꯕꯕꯥ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯄꯅꯦ꯫ ꯕꯕꯥꯅ ꯏꯆꯥꯕꯨ ꯐꯨꯔꯣꯏꯌꯦ꯫ ꯊꯣꯔꯛꯑꯣ, ꯀꯔꯥꯏ ꯂꯩꯔꯤꯅꯣ ꯅꯪꯕꯣ?" ꯑꯩꯅ ꯊꯣꯔꯛꯄꯗ ꯕꯕꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯊꯣꯔꯛꯑꯦ꯫ ꯑꯩꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯥꯕꯣꯛꯇꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯒꯦ ꯍꯥꯏꯔꯦ꯫ ꯑꯩꯅ "ꯃꯥꯕꯣꯛ, ꯑꯩ ꯕꯕꯥꯕꯨ ꯌꯥꯝꯅ ꯀꯤ" ꯍꯥꯏ꯫ ꯑꯗꯨꯗ ꯃꯥꯕꯣꯛꯅ "ꯏꯆꯟ, ꯀꯩꯁꯨ ꯐꯨꯔꯣꯏꯗ, ꯅꯪꯅ ꯌꯨꯝ ꯍꯟꯕꯗꯗꯤ ꯅꯣꯏ ꯕꯕꯥꯗꯣ ꯁꯥꯎꯕ ꯐꯔꯝꯂꯅꯤ" ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯁꯥꯎꯕ ꯐꯔꯝꯂꯦ꯫ ꯅꯣꯡꯃꯁꯨ ꯁꯃꯨꯔꯧꯗꯒꯤ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯆꯥꯄꯣꯠ, ꯐꯨꯔꯤꯠ ꯂꯩꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯌꯦꯡꯕꯗ ꯐꯕꯗꯤ ꯃꯥꯜꯂꯤ꯫ ꯃꯅꯨꯡꯒꯤ ꯍꯤꯁꯇ꯭ꯔꯤꯗꯤ ꯈꯪꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯃꯦꯇ꯭ꯔꯤꯛ ꯊꯥꯗꯧꯕ ꯑꯃ ꯕꯣꯔꯗꯤꯡꯗ ꯂꯩꯌꯦꯅ ꯍꯥꯏ꯫ ꯑꯩꯈꯣꯏ ꯕꯕꯥꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯑꯝꯗꯥꯏ ꯈꯨꯗꯤꯡ ꯅꯨꯡꯇꯤꯒꯤ ꯕꯕꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯣ ꯑꯩꯅ ꯆꯦꯛ ꯇꯧꯏ꯫ ꯕꯕꯥ ꯍꯜꯂꯛꯄꯗꯁꯨ
ꯐꯤ ꯍꯣꯡꯂꯒ ꯊꯅꯝꯕꯗꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯆꯦꯛ ꯇꯧꯕꯗ ꯌꯨꯝꯗꯒꯤ ꯊꯣꯛꯄꯗ ꯐꯨꯔꯤꯈꯥꯎꯗ ꯌꯥꯎꯈꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯌꯥꯎꯗꯅ ꯈꯔ ꯂꯥꯛ 10-20 ꯈꯔ ꯌꯥꯎꯔꯛ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯊꯤꯒꯠꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯕꯕꯥꯕꯨ ꯃꯆꯥꯅꯨꯄꯤ ꯕꯣꯔꯗꯤꯡꯗ ꯊꯝꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯃꯤꯟꯅꯔꯒ ꯕꯕꯥꯗꯒꯤ ꯁꯦꯜ ꯂꯧꯔꯒ ꯄꯤꯊꯣꯛꯂꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯕꯥꯅ ꯅꯨꯄꯤ ꯑꯗꯣ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯒꯤ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯂꯧꯕ ꯂꯥꯛꯑꯒ ꯅꯨꯄꯤ ꯑꯗꯨ ꯄꯨꯈꯤꯔꯝꯃꯤ꯫ ꯈꯔ ꯂꯩꯔꯒ ꯕꯕꯥꯗꯨ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏꯒꯤ ꯂꯧ ꯌꯩꯕ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯅꯦ ꯍꯣꯏꯅ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯔꯦ꯫ ꯅꯦꯅꯦ ꯕꯕꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦꯅꯤ꯫ ꯃꯈꯣꯏꯅ ꯁꯤꯅ ꯐꯔꯗ꯭ꯔꯥ, ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯆꯥꯕꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝ ꯆꯤꯀꯣꯟ ꯂꯥꯎꯄꯣꯟꯕꯤꯒꯗ꯭ꯔꯥ ꯈꯜꯂꯒ ꯅꯨꯄꯤ ꯑꯃ ꯈꯪꯅꯍꯟꯈꯤ꯫ ꯅꯦꯅꯦꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯖꯒꯥ ꯑꯗꯨꯋꯥꯏꯗꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯆꯥꯅꯨꯄꯥ 2 ꯅꯨꯄꯤ ꯑꯃ ꯍꯨꯟꯗꯣꯛꯂꯝꯃꯒ ꯃꯄꯨꯔꯣꯏꯕ ꯈꯥꯏꯅꯕꯁꯨ ꯅꯠꯇ꯭ꯔꯤꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯤ ꯃꯥꯏꯕꯤ ꯅꯨꯄꯤꯅꯤ꯫ ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯑꯩꯁꯨ ꯈꯔ ꯂꯥꯞꯅ ꯏꯟ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯧꯕꯨꯛꯇ ꯏꯟ ꯁꯣꯜꯂꯤ꯫ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯁꯥꯏꯀꯜꯗ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯑꯦ꯫ ꯑꯩꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯟꯈꯤ, "ꯏꯆꯟ, ꯅꯣꯏ ꯕꯕꯥꯗꯣ ꯍꯜꯂꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯆꯐꯨ ꯎꯌꯥꯟ ꯐꯦꯡꯗꯣꯛꯑꯣꯁꯨ ꯍꯥꯏꯔꯛꯏ꯫ ꯅꯣꯏ ꯃꯃꯥ ꯑꯃ ꯂꯥꯛꯑꯦꯅ ꯍꯥꯏꯕꯅꯤ꯫ ꯈꯔ ꯊꯨꯅ ꯌꯨꯝꯗ ꯀꯥꯔꯛꯑꯣ, ꯍꯣꯔꯦꯟ ꯕꯥꯆꯧꯅ ꯐꯨꯕꯤꯖꯅꯤ." ꯑꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯈꯤ꯫ ꯃꯔꯝꯗꯤ ꯏꯃꯥ ꯂꯩꯇꯕꯗ ꯑꯩ ꯁ꯭ꯀꯨꯜ ꯆꯥꯡ ꯅꯥꯏꯗꯦ꯫ ꯑꯉꯥꯡ ꯏꯔꯨꯖꯕꯅꯦ, ꯆꯥꯛ ꯊꯣꯡꯕꯅꯦ, ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕꯅꯦ ꯍꯣꯠꯅꯕꯗ꯫ ꯑꯗꯨꯅ ꯏꯃꯥ ꯑꯃ ꯂꯥꯛꯑꯕꯅꯤꯅ ꯑꯩ ꯁ꯭ꯀꯨꯜ ꯆꯥꯡ ꯅꯥꯏꯔꯅꯤ, ꯏꯅꯥꯎꯅꯨꯄꯤꯁꯨ ꯏꯔꯨ ꯂꯨꯕꯤꯔꯅꯤ, ꯆꯥꯛꯁꯨ ꯊꯣꯡꯂꯔꯣꯏ꯫ ꯁꯤ ꯈꯟꯅ ꯈꯟꯅ ꯑꯩ ꯌꯥꯝ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯄꯨꯄꯨꯒ ꯕꯣꯕꯣꯛꯀ ꯐꯛꯇ ꯐꯝꯂꯒ ꯂꯩꯔꯦ ꯕꯕꯥꯈꯣꯏ ꯂꯥꯛꯑꯦ ꯇꯥꯕꯗ꯫ ꯕꯕꯥꯁꯨ ꯏꯃꯥꯇꯣꯟꯁꯨ ꯌꯨꯝ ꯆꯪꯂꯛꯑꯦ꯫ ꯄꯨꯄꯨ ꯕꯣꯕꯣꯛ ꯈꯨꯔꯨꯝꯂꯦ, ꯑꯗꯨꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯂꯦ꯫ ꯑꯩꯅ ꯏꯃꯥꯇꯣꯟꯁꯨ ꯕꯕꯥꯁꯨ ꯂꯣꯏꯅ ꯀꯧꯔꯨꯔꯦ꯫ ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ꯫ ꯂꯣꯏꯅꯃꯛ ꯂꯥꯛꯑꯦ꯫ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯇꯣꯛꯑꯒ ꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯕꯕꯥꯗꯣ ꯍꯧꯒꯠꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕꯁꯤ ꯏꯃꯥꯇꯣꯟꯅꯦ, ꯑꯩꯅꯦ, ꯏꯅꯥꯎꯅꯨꯄꯤꯅꯦ꯫ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯒ ꯄꯨꯝꯅꯃꯛ ꯇꯥꯏꯌꯣꯟꯅꯔꯦ꯫ ꯍꯧꯖꯤꯛꯇ ꯉꯁꯤꯇ ꯊꯨꯡꯂꯔꯤꯕ ꯏꯃꯥꯇꯣꯟ ꯏꯀꯥꯏꯕ ꯁꯨꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯆꯒꯨꯝ ꯐꯥꯎꯕ ꯈꯨꯜꯂꯝꯗꯅ ꯃꯈꯨꯠ ꯍꯥꯝꯗꯣꯛꯂꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯩꯅ ꯀꯣꯜ ꯂꯨꯈꯥꯛ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯩꯅ ꯂꯣꯏꯔꯛꯄꯗ ꯏꯃꯥꯇꯣꯟꯅ ꯀꯞꯂꯒ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯈꯤ, "ꯗꯗꯥ, ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯑꯉꯥꯡꯗꯣ ꯃꯐꯝꯁꯤꯗ ꯊꯝꯃꯁꯤ." ꯕꯕꯥꯁꯨ ꯌꯥꯈꯤ꯫ ꯏꯃꯥꯇꯣꯟ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯑꯉꯥꯡꯗꯣ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯞꯁꯨ ꯌꯥꯝ ꯀꯞꯅꯩ꯫ ꯑꯉꯥꯡ ꯑꯗꯨ ꯏꯃꯥꯇꯣꯟꯅ ꯌꯨꯝꯁꯤꯗ ꯊꯝꯅꯤꯡꯕꯒꯤ ꯃꯔꯝꯗꯤ ꯏꯃꯥꯇꯣꯟ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯆꯥꯛ ꯊꯣꯡꯕ, ꯀꯣꯟ ꯐꯦꯡꯕ ꯍꯩꯅꯗꯦ꯫ ꯅꯨꯄꯥꯒꯨꯝꯅ ꯄꯟꯖꯥꯎ ꯁꯨꯕꯗꯤ ꯄꯥꯝꯃꯤ꯫ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯗꯨꯅ ꯁꯦꯕꯥ ꯇꯧꯕꯒꯨꯝ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯇꯧꯍꯟꯅꯤꯡꯉꯤ꯫ ꯅꯣꯡ ꯑꯃꯨꯛ ꯉꯥꯜꯂꯦ꯫ ꯑꯉꯥꯡ ꯑꯗꯨ ꯂꯧꯕꯤꯔꯨꯔꯦ꯫ ꯌꯨꯝꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯄꯥꯎ ꯈꯔ ꯇꯝꯒꯜꯂꯤ꯫ ꯑꯩꯒ ꯁ꯭ꯀꯨꯜꯁꯨ ꯇꯝꯃꯤꯟꯅꯍꯜꯂꯦ꯫ ꯏꯃꯥꯇꯣꯟꯅ ꯐꯧ ꯃꯔꯨꯞ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯐꯧ ꯃꯣꯟ 10 ꯄꯨꯔꯛꯑꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯌꯣꯟꯈ꯭ꯔꯕ ꯃꯇꯨꯡ ꯏꯪꯈꯣꯜ ꯑꯃ ꯂꯩꯅꯕ ꯁꯦꯟ ꯈꯔ ꯄꯤꯗꯨꯅ ꯂꯩ꯫ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯄꯩꯁꯥꯗꯩ ꯍꯦꯟꯅ ꯑꯋꯥꯠꯄꯁꯤꯡꯗꯨ ꯏꯃꯥꯇꯣꯟ ꯂꯥꯛꯄꯗꯩ ꯏꯃꯥꯇꯣꯟꯅ ꯄꯩꯁꯥ ꯍꯥꯞꯂꯒ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ꯫ ꯏꯁꯥꯒꯤ ꯇꯪ ꯇꯥꯕ ꯏꯪꯈꯣꯜ ꯑꯃꯗꯤ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯗꯤ ꯅꯣꯡꯃꯇ ꯈꯟꯅꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ꯫ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯗꯗꯥꯗꯨ ꯊꯕꯛ ꯁꯨꯕꯩ ꯄꯩꯁꯥ ꯐꯪꯗꯦ꯫ ꯏꯃꯥ, ꯉꯥ ꯆꯥꯁꯤ ꯍꯥꯏꯅ ꯉꯥ ꯂꯩꯔꯨꯔꯒ ꯀꯟꯅ ꯁꯦꯝꯃꯤ꯫ ꯏꯕꯨꯡꯗꯨꯅ ꯉꯥ ꯁꯦꯝꯂꯤꯉꯩ ꯄꯩꯁꯥ ꯋꯥꯠꯂꯦ ꯍꯜꯂꯛꯏꯁꯤ ꯍꯥꯏꯕꯗ ꯏꯃꯥꯇꯣꯟꯅ "ꯅꯇꯨꯗ ꯄꯤꯊꯣꯛꯑꯝꯃꯅꯤ" ꯍꯥꯏꯅ ꯐꯥꯒꯤꯒꯨꯝ ꯈꯨꯝꯕꯖꯥꯠꯅꯤ꯫ ꯑꯩꯒꯤ ꯏꯕꯨꯡꯗꯨꯗꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯤ꯫ ꯏꯃꯥꯇꯣꯟꯅ ꯐꯥꯒꯤ ꯑꯣꯏꯔꯕꯁꯨ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ
ꯑꯩꯒꯤ ꯏꯕꯨꯡꯗꯨ ꯌꯥꯝ ꯍꯪꯒꯣꯏꯈꯤ꯫ ꯁꯥꯎꯔꯒ ꯏꯕꯨꯡꯗꯨꯅ ꯉꯥ ꯁꯦꯝꯂꯤꯕ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯨꯕꯇꯅꯤ ꯍꯥꯏ꯫ ꯊꯥꯡ ꯑꯗꯨ ꯊꯥꯡꯒꯠꯂꯒ "ꯏꯃꯥ, ꯅꯪ ꯑꯩ ꯁꯥꯎꯔꯛꯀꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯨꯕ ꯈꯛꯇꯅꯤ ꯍꯥꯏ꯫ ꯏꯃꯥꯅ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯔꯒ "ꯏꯆꯥꯅꯨꯄꯥꯅ ꯑꯩ ꯍꯥꯠꯇꯣꯔꯦ, ꯃꯌꯥꯝ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯅ ꯃꯊꯕꯥꯛ ꯌꯩꯅ ꯂꯥꯎꯋꯦꯁꯨ ꯍꯥꯏ꯫ ꯑꯩꯅ ꯁꯥꯟꯅꯕ ꯆꯠꯂꯨ ꯍꯜꯂꯛꯄꯗ ꯈꯠꯅꯔꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯇꯣꯟꯅ "ꯋꯥ ꯑꯁꯦꯡꯕ ꯑꯃ ꯉꯥꯡꯅꯒꯅꯤ, ꯅꯄꯥ ꯀꯧꯔꯨꯆꯣ" ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯂꯩꯕ ꯑꯉꯥꯡꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯕꯕꯥꯗꯨ ꯀꯧꯍꯜꯂꯤ꯫ ꯏꯕꯨꯡꯗꯨꯅ ꯐꯅ ꯂꯥꯜꯂꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯆꯥ ꯑꯩꯈꯣꯏꯅ ꯕꯕꯥꯗꯨ ꯋꯥꯔꯧꯖꯔꯤꯕꯗꯤ ꯋꯥꯔꯤ ꯑꯗꯨ ꯀꯔꯤꯅꯣ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥꯇꯣꯟꯅ ꯍꯥꯏꯕꯗꯨꯗꯪ ꯇꯥꯔꯒ ꯏꯕꯨꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥꯒ ꯕꯕꯥꯒꯅ ꯏꯕꯨꯡꯗꯨꯗ "ꯈꯨꯔꯨꯝꯃꯨ ꯍꯥꯏꯔꯣ ꯍꯥ, ꯅꯪꯉꯣꯟꯗ ꯈꯨꯔꯨꯝꯒꯦꯁꯦ" ꯍꯥꯏꯔꯒ ꯏꯕꯨꯡꯗꯨꯗ ꯕꯕꯥꯒ ꯏꯃꯥꯇꯣꯟꯒꯅ ꯈꯨꯔꯨꯝꯃꯤ꯫ ꯏꯕꯨꯡꯗꯨ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯄꯤ꯫ ꯏꯕꯨꯡꯗꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯌꯥꯔꯔꯣꯏ, ꯂꯩꯕꯤꯔꯅꯨ ꯍꯥꯏꯅ ꯏꯃꯥꯇꯣꯟꯒ ꯕꯕꯥꯒꯅ ꯏꯕꯨꯡꯒꯤ ꯃꯐꯤ ꯃꯔꯣꯟꯁꯤꯡꯗꯨ ꯃꯄꯥꯟꯗ ꯂꯪꯊꯣꯛꯄꯤꯈꯤ꯫ ꯏꯕꯨꯡꯗꯨꯅ ꯀꯞꯅ ꯃꯐꯤ ꯃꯔꯣꯟꯁꯤꯡ ꯑꯗꯨ ꯈꯨꯜꯂꯤ꯫ ꯏꯕꯨꯡꯗꯨꯒꯤ ꯃꯇꯧꯗꯣ ꯎꯕꯗ ꯏꯄꯨꯒ ꯏꯕꯣꯛꯀꯅ ꯏꯃꯥꯇꯣꯟꯗ ꯆꯩꯔꯛꯏ꯫ "ꯍꯦ ꯑꯇꯣꯝꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯤ ꯌꯥꯝ ꯂꯥꯜꯂꯤ. ꯅꯪ ꯌꯥꯝ ꯍꯦꯟꯃꯜꯂꯤꯀꯣ. ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯃꯤꯒꯤ ꯑꯁꯣꯏꯕ ꯉꯥꯏꯔꯝꯂꯤꯕꯣꯏꯔꯦ. ꯅꯆꯥꯁꯤꯗ ꯇꯥꯟꯊꯣꯛꯀꯦꯅ ꯅꯪ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯒꯦꯗꯣ." ꯏꯃꯥꯇꯣꯟꯅ "ꯊꯥꯔꯣꯅꯦ, ꯉꯝꯂꯗꯤ ꯊꯥꯎꯅꯦ. ꯄꯨꯄꯨꯅ ꯑꯃꯨꯛ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕꯒꯤ ꯇꯨꯀꯠꯆꯩ." ꯕꯕꯥꯅ ꯏꯃꯥꯇꯣꯟ ꯀꯟꯈꯠꯂꯒ ꯈꯨꯝꯃꯤ꯫ "ꯄꯨꯄꯨꯅ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯍꯥꯏꯔꯛꯏ." ꯄꯨꯄꯨꯅ ꯁꯥꯎꯅ ꯏꯕꯨꯡꯗꯨꯕꯨ ꯀꯧꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏ: "ꯅꯃꯥꯒ ꯅꯄꯥꯒꯅ ꯈꯨꯔꯨꯝꯂꯤꯗꯨ ꯐꯠꯇꯦ, ꯅꯉꯣꯟꯗ ꯄꯥꯞ ꯊꯪꯖꯤꯟꯕꯅꯤ. ꯑꯗꯨꯅ ꯄꯥꯞ ꯍꯟꯗꯣꯛꯍꯜꯂꯨ, ꯅꯃꯥꯒ ꯅꯄꯥꯒꯗ ꯑꯃꯨꯛ ꯈꯨꯔꯨꯝꯃꯨ" ꯍꯥꯏꯔꯒ ꯏꯕꯨꯡꯗꯣ ꯄꯨꯄꯨꯅ ꯆꯤꯡꯗꯨꯅ ꯕꯕꯥꯒ ꯏꯃꯥꯇꯣꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯏꯕꯨꯡ ꯑꯗꯨꯅ ꯍꯥꯏ: "ꯕꯕꯥ, ꯅꯆꯥ ꯂꯥꯟꯖꯔꯦ" ꯍꯥꯏꯔꯒ ꯀꯞꯂꯒ ꯏꯃꯥꯇꯣꯟꯗꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯔꯛꯂꯦ꯫ ꯅꯣꯡꯃ ꯀꯥꯡꯗꯦ, ꯏꯃꯥꯇꯣꯟꯅ ꯈꯠꯅꯕ ꯍꯧꯕ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯑꯌꯨꯛ ꯉꯟꯅ ꯍꯧꯔꯒ ꯏꯔꯨ ꯂꯨꯔꯒ ꯆꯥꯛ ꯊꯣꯡꯂꯒ ꯁ꯭ꯀꯨꯜ ꯆꯠꯇꯦ, ꯊꯕꯛ ꯇꯧꯔꯝꯗꯅ ꯆꯠꯂꯤ ꯍꯥꯏꯕꯒꯨꯝ ꯈꯠꯅꯕ ꯑꯗꯨꯝ ꯍꯧꯏ꯫ ꯑꯩꯁꯨ ꯅꯪꯅꯕ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯩ꯫ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯌꯨꯝ ꯍꯣꯡꯉꯦ꯫ ꯌꯨꯝ ꯃꯆꯥ ꯑꯃꯗꯤ ꯁꯥꯔꯦ, ꯂꯩꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ, ꯄꯥꯈꯟ ꯈꯟꯕꯣꯏ ꯀꯩꯕꯣꯏ꯫ ꯑꯗꯨꯁꯨ ꯏꯃꯥꯇꯣꯟꯅ ꯈꯟꯅꯕ ꯈꯨꯗꯤꯡꯒꯤ "ꯑꯩꯅ ꯂꯩꯔꯤꯅꯤ ꯏꯪꯈꯣꯜꯁꯤ, ꯅꯣꯏꯅ ꯃꯤꯒꯤꯗ ꯇꯥꯡꯂꯒ ꯂꯩꯔꯝꯕꯗꯣ ꯄꯩꯁꯥ ꯁꯤꯡꯉꯨ, ꯆꯠꯆꯈ꯭ꯔꯒꯦ" ꯑꯗꯨꯝ ꯍꯥꯏ꯫ ꯏꯃꯥꯇꯣꯟ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯥ ꯂꯦꯞꯄꯦ꯫ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯏꯅꯥꯎꯅꯨꯄꯥ ꯑꯃ ꯐꯪꯂꯦ꯫ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨ ꯄꯣꯛꯄꯗ ꯃꯄꯥꯝꯒꯤ ꯃꯤ ꯏꯃꯥꯇꯣꯟꯕꯨ ꯄꯣꯛꯄꯤ ꯏꯕꯣꯛ ꯑꯍꯟꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯥꯛꯑꯝꯗꯦ꯫ ꯏꯕꯣꯛꯇꯨꯗꯤ ꯁꯦꯕꯥ ꯉꯝꯗ꯭ꯔꯦ, ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯦ꯫ ꯏꯕꯣꯛꯇꯨꯗꯤ ꯌꯥꯝꯅ ꯐꯩ꯫ ꯏꯃꯥꯇꯣꯟ ꯗꯥꯛꯇꯔꯗꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯊꯔꯛꯂꯦ꯫ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯃꯌꯥ ꯇꯥꯏ꯫ ꯏꯃꯥꯇꯣꯟꯒꯤ ꯁꯦꯕꯥ ꯇꯧꯔꯝꯂꯒ ꯑꯩ ꯁ꯭ꯀꯨꯜ ꯀꯥꯏ꯫ ꯅꯣꯡꯃꯗꯤ ꯑꯩ ꯇꯨꯔꯦꯟꯗ ꯑꯉꯥꯡ ꯅꯤꯡꯊꯥ ꯁꯨꯏ꯫ ꯏꯃꯥꯟꯅꯕꯤ ꯂꯥꯛꯑꯦ, ꯁ꯭ꯀꯨꯜ ꯊꯦꯡꯉꯤ ꯍꯥꯏꯅ ꯍꯧꯔꯝꯃꯤ꯫ "ꯑꯩ ꯆꯠꯂꯔꯣꯏ, ꯁꯥꯎꯔꯅꯨ. ꯐꯤ ꯁꯨꯕ ꯂꯣꯏꯔꯝꯗ꯭ꯔꯗꯤ ꯑꯩ ꯕꯕꯥꯅ ꯐꯨꯅꯤ." ꯏꯃꯥꯟꯅꯕꯤꯗꯣ ꯌꯥꯝ ꯀꯞꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯤꯅ "ꯑꯩꯁꯨ ꯌꯥꯎꯒꯦ" ꯈꯔꯁꯨ ꯈꯨꯝꯒꯜꯂꯤ ꯃꯥꯗꯤ꯫ ꯑꯩꯗꯤ ꯄꯥꯛꯅꯁꯨ ꯋꯥ ꯉꯥꯡꯗꯦ꯫ "ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯨꯅꯤꯐꯣꯔꯝ ꯇꯨꯒꯦ, ꯁꯦꯟ ꯄꯤꯌꯨ" ꯍꯥꯏ꯫ "ꯂꯩꯇꯦꯅ" ꯍꯥꯏ ꯕꯕꯥꯅ꯫ ꯏꯃꯥꯅ "ꯄꯤꯗꯦ, ꯃꯤꯡ ꯆꯟꯕꯩ ꯄꯩꯁꯥ ꯄꯤꯌꯨ" ꯍꯥꯏꯔꯁꯨ ꯄꯤꯗꯦ꯫ "ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ, ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯕꯁꯨ ꯉꯝꯂꯣꯏꯗꯕꯗ, ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯦꯟ ꯇꯥꯜꯂꯨ" ꯍꯥꯏ꯫ ꯕꯕꯥꯅ ꯑꯩ ꯁꯥꯎꯕꯗꯒꯤ ꯏꯃꯨꯡ ꯊꯕꯛ ꯄꯥꯛꯅ ꯌꯥꯎꯗ꯭ꯔꯦ꯫ ꯅꯣꯡꯃ ꯏꯃꯨꯡꯗ ꯐꯨꯔꯤꯠ ꯊꯤꯕꯗ ꯏꯃꯥꯇꯣꯟꯅ ꯂꯣꯠꯁꯤꯟꯖꯕ ꯄꯩꯁꯥ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯐꯅꯦꯛ ꯃꯔꯛꯇꯒꯤ ꯇꯥꯔꯛꯑꯦ꯫ ꯑꯩꯅ "ꯍꯥꯏꯁ, ꯐꯔꯦꯗ, ꯁꯤꯗꯤ ꯍꯥꯏꯔꯔꯣꯏ. ꯑꯩ ꯌꯨꯅꯤꯐꯣꯔꯝ ꯇꯨꯔꯒꯦ" ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯏꯃꯥꯇꯣꯟꯅ ꯁꯦꯟ ꯃꯥꯡꯉꯦꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯦ꯫